ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯧꯕꯤꯒꯤ ꯃꯃꯧ ꯑꯅꯤ ꯂꯩ꯫ ꯆꯧꯕꯤ ꯑꯁꯤ ꯑꯆꯥꯟ ꯃꯤꯔꯥ ꯅꯥꯏꯕꯤ ꯃꯅꯦꯝꯅꯤ꯫ ꯃꯃꯧ ꯑꯍꯟ ꯊꯥꯁꯅꯥꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯄꯛꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯨꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝ ꯍꯥꯞꯄꯛꯇꯦ, ꯈꯔ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯆꯧꯕꯤ ꯁꯦꯜ ꯑꯗꯨꯝ ꯄꯥꯏ꯫ ꯑꯌꯨꯛꯅꯤ, ꯅꯨꯡꯁꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯗꯨꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯤ꯫ ꯆꯧꯕꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯗꯨꯛ ꯀꯠꯂꯝꯕꯒꯤ ꯁꯥꯎꯅꯤꯡꯅ "ꯑꯁ! ꯌꯥꯍꯧꯔꯛꯄꯁꯤꯗꯅꯦ ꯎꯅꯤꯡꯗꯕꯤ ꯎꯕꯁꯤꯗꯤ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕꯤ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯤꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏꯒ ꯑꯃꯠꯇ ꯄꯥꯛꯑꯣ ꯌꯦꯛꯏ." ꯅꯨꯡꯁꯤꯅ "ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯗꯤ?" "ꯍꯩ, ꯏꯀꯥꯏ ꯈꯪꯗꯕꯤ! ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕꯤ! ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯏ ꯊꯣꯡꯃꯩ ꯊꯥꯟꯒꯅꯨ, ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ?" "ꯏꯃꯥ, ꯏꯆꯦꯅ ꯑꯩ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯛꯎ, ꯏꯆꯦꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯗ..." "ꯀꯔꯤ? ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯍꯦ! ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯃꯥꯏꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯕ꯫ ꯆꯪꯉꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ! ꯀꯩ ꯊꯣꯛꯆ ꯁꯥꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯁꯅꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯁꯅꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯈꯪꯅꯤꯕ, ꯃꯁꯤꯒꯤ ꯆꯧꯕꯤ ꯍꯥꯏꯕ ꯏꯅꯦꯝꯁꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯏꯅꯥꯎꯗ ꯉꯥꯡꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯡꯉꯥꯏꯅꯤ, ꯃꯥꯒꯤ ꯁꯔꯨꯛꯇ ꯊꯨꯝ ꯍꯥꯞꯆꯤꯟꯒꯦꯕ, ꯑꯁꯨꯛ ꯌꯥꯝ ꯃꯕꯨꯛ ꯆꯦꯜ ꯄꯤꯛꯄꯤꯁꯦ." ꯊꯥꯁꯅꯥꯅ ꯃꯅꯦꯝꯒꯤ ꯍꯦꯟꯖꯥꯡꯗꯨꯗ ꯊꯨꯝ ꯇꯞꯇꯥꯏ ꯍꯥꯞꯆꯤꯜꯂꯤ꯫ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯣ ꯂꯣꯏꯅ ꯐꯝꯅꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯣꯏ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯝꯗꯨ ꯆꯥꯛ ꯍꯦꯛ ꯍꯨꯞꯄꯒ ꯇꯨꯃꯤꯟ ꯍꯥꯏꯖꯩ, "ꯀꯔꯤꯅꯣ, ꯍꯦꯟꯖꯥꯡꯁꯤꯒꯤ ꯊꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯛꯈ꯭ꯔꯦꯗ." ꯊꯥꯁꯅꯥꯅ "ꯏꯃꯥ, ꯀꯩꯗꯧꯕꯤꯔꯒꯦ? ꯆꯥꯛꯃꯥꯡꯗꯨꯗ ꯃꯪꯉꯒ ꯂꯩꯔꯤꯗꯤ? ꯅꯃꯧꯅ ꯍꯩꯇ ꯊꯣꯡꯖꯕꯁꯦ ꯍꯥꯕ ꯏꯌꯥ ꯌꯥꯕꯤꯗ꯭ꯔꯕꯔꯣ ꯏꯃꯥꯕꯣ?" "ꯍꯥꯎꯏꯗ, ꯏꯃꯧꯅꯕꯨ ꯊꯣꯡꯉꯗꯤ ꯉꯁꯤꯃꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡ ꯊꯦꯡꯅꯗ꯭ꯔꯤ." "ꯏꯃꯥ, ꯆꯥꯛ ꯍꯥꯞꯄꯛꯎꯔꯥ?" ꯌꯥꯔꯦꯗ, ꯍꯥꯞꯄꯛꯑꯅꯨ. ꯏꯃꯥꯅꯦ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯦ. ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ, ꯏꯃꯥ ꯍꯧꯒꯠꯂꯒꯦꯍꯦ." ꯊꯥꯁꯅꯥ ꯇꯨꯃꯤꯟ ꯍꯥꯏꯖꯩ, "ꯈꯪꯕ꯭ꯔ ꯅꯪ?" ꯃꯅꯦꯝꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, "ꯕꯤꯁꯅꯨ, ꯂꯩꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯀꯔꯤ ꯍꯦꯟꯖꯥꯡꯅꯣꯅꯦꯍꯦ? ꯊꯨꯝꯅ ꯇꯔꯥ ꯍꯦꯛ ꯆꯤꯡ. ꯑꯩ ꯌꯥꯗ꯭ꯔꯦꯗ ꯈꯅꯥꯎꯁꯦ. ꯀꯗꯥꯏꯅꯣꯅꯦ ꯏꯁꯤꯡꯗꯨꯕꯣ?" ꯊꯥꯁꯅꯥꯅ ꯃꯅꯦꯝꯒꯤ ꯍꯦꯟꯖꯥꯡꯗꯨ ꯊꯨꯝ ꯀꯌꯥꯝ ꯌꯥꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯊꯥꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ, "ꯑꯣꯏꯃꯥꯎ, ꯁꯤꯗꯤ ꯈꯣꯏꯕꯥꯖꯤ ꯎꯔꯦ." "ꯀꯩꯗꯧꯔꯒꯦ ꯏꯆꯦ, ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯤ?" "ꯅꯨꯡꯊꯤꯟꯅꯤ, ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯟꯖꯕꯅꯤ." "ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯐꯤ ꯏꯃꯣꯠ ꯃꯣꯠꯈꯩ." "ꯏꯃꯥ, ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛꯀꯤꯇ ꯂꯩꯔꯨꯒꯦ ꯇꯧꯅꯤ, ꯍꯌꯦꯡ ꯄꯨꯅꯕ." "ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯀꯔꯤꯒꯤ ꯅꯃꯥꯟꯅꯕ? ꯍꯥ? ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯅ ꯀꯩꯊꯦꯜ ꯆꯠꯇꯣꯔꯤꯕꯅꯤꯅꯦ ꯍꯥ? ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗꯤ ꯂꯦꯝꯅ ꯄꯤꯒꯦꯕꯧ ꯁꯦꯠꯂꯔꯣꯏ. ꯅꯃꯥꯅ ꯍꯥꯞꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯔꯩꯕ ꯈꯔ ꯄꯪꯁꯦꯠ ꯇꯧꯔꯒ ꯂꯝꯖꯥꯎꯗ ꯆꯠꯂꯒ ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯣꯟꯒꯦ ꯁꯤꯅꯤꯅꯦ ꯍꯥ? ꯅꯪꯗꯤ ꯏꯀꯥꯏꯔꯝꯗꯕ ꯌꯥꯏ. ꯑꯩꯗꯤ ꯏꯀꯥꯏꯅꯦꯍꯦ." "ꯏꯃꯥ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯐꯤ ꯑꯃ, ꯐꯅꯦꯛ ꯑꯃꯕꯨ ꯍꯥꯞꯅꯤꯡꯗꯕꯤ ꯅꯃꯥꯗꯣ ꯅꯥꯔꯤ ꯀꯥꯏꯅ ꯍꯪꯕ ꯆꯠꯇꯣꯔꯤꯕ? ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯅꯤꯗꯤ ꯈꯪꯉꯒ ꯑꯎꯟꯄꯣꯠꯁꯨ ꯎꯟꯅꯤ ꯈꯪꯗꯕꯤ ꯅꯃꯥꯗꯣ. ꯆꯠꯂꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯄꯒ ꯑꯃꯠꯇ ꯌꯥꯔꯣꯏ." ꯅꯨꯡꯁꯤ ꯀꯞꯇꯨꯅ ꯆꯪꯈꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯊꯥꯁꯅꯥꯎ, ꯅꯪꯕꯨ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ." "ꯇꯥꯔꯦ ꯏꯃꯥ." "ꯀꯩꯗꯧꯔꯨꯔꯦꯅꯦ ꯏꯃꯧꯕꯣ? ꯍꯥ?" "ꯏꯃꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯨꯕꯅꯤꯗ." "ꯀꯔꯤꯒꯤ ꯏꯃꯧꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ? ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯇꯧꯍꯜꯂꯨ ꯌꯥꯗ꯭ꯔꯣ?" "ꯑꯗꯣ ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯁꯅꯥ ꯃꯁꯥꯕꯅꯤ, ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯒꯤ ꯂꯧꯔꯨꯕ. ꯁꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯏꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯄꯥꯝꯃꯦ. ꯑꯗꯣ ꯏꯃꯥ, ꯏꯅꯥꯎꯒꯤꯗꯤ?" "ꯑꯩꯗꯤ ꯃꯥꯒꯤꯗꯤ ꯀꯩꯗꯧ ꯁꯥꯗꯣꯔꯤꯕ? ꯏꯃꯧꯇꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯥꯕꯅꯤ ꯏꯅꯦꯝꯅ." ꯅꯨꯡꯁꯤꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕꯨ ꯌꯨꯝꯗ ꯂꯥꯛꯅꯕ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯅꯦꯝ ꯆꯥꯎꯕꯤꯅ ꯆꯠꯀꯦ ꯌꯥꯔꯝꯗꯦ꯫ ꯊꯥꯁꯅꯥ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ? ꯀꯅꯥꯅ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯗ ꯋꯥꯏ ꯇꯥꯁꯤꯜꯂꯣ ꯍꯥꯏꯔꯤꯅꯣ? ꯍꯥꯏ ꯅꯨꯡꯁꯤ, ꯅꯪꯕꯨ ꯇꯥꯗ꯭ꯔꯣ?"
ꯅꯨꯡꯁꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯀꯧꯕꯕꯣ ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯤꯀꯥꯟꯗ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯀꯅꯥꯅ ꯅꯆꯦꯗ ꯋꯥꯏ ꯇꯥꯁꯤꯟꯍꯜꯂꯣ ꯍꯥꯏꯒꯦ ꯍꯥ ꯅꯪ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯂꯩꯔꯤꯁꯤ ꯀꯩꯗꯧꯅꯕꯅꯣ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯇꯥꯁꯤꯟꯖꯒꯦ ꯏꯆꯦ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯅꯥꯎ ꯇꯧꯖꯍꯧꯔꯒꯦ ꯏꯃꯥ ꯏꯅꯥꯎꯁꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯗꯦ ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯥꯏ ꯁꯨꯅꯤꯡꯗꯕꯤ ꯁꯠ ꯇꯧꯅꯤ ꯅꯪ ꯆꯥꯎꯕꯤꯒꯤ ꯃꯆꯥ ꯑꯇꯣꯟꯕ ꯅꯨꯡꯁꯤꯒꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯇꯣꯝꯕꯅ ꯑꯣ ꯄꯂꯦꯝ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯥꯎꯔꯒ ꯆꯪꯉꯛꯏꯁꯤꯅ ꯅꯪ ꯑꯩꯅ ꯌꯨ ꯊꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯥꯡꯒꯅꯨ ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯕꯨ ꯑꯣꯀꯥ ꯄꯦꯟꯗ꯭ꯔꯦ ꯄꯂꯦꯝ ꯀꯔꯤ ꯄꯦꯟꯗ꯭ꯔꯒꯦ ꯏꯆꯥꯕꯣ ꯍꯥ ꯏꯃꯥꯁꯤꯗ ꯂꯩꯅꯦ ꯀꯧꯗ꯭ꯔꯁꯨ ꯏꯃꯥ ꯇꯥꯏꯌꯦ ꯑꯣ ꯑꯇꯣꯟꯕꯧ ꯇꯥꯕꯤꯌꯨ ꯏꯃꯥ ꯅꯥꯀꯣꯡꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛꯑꯒ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯈꯨꯠꯂꯛꯄ ꯃꯆꯥꯔꯝ ꯄꯥꯎꯈꯨꯝ ꯁꯦꯡꯅ ꯄꯤꯕꯤꯌꯨ ꯏꯃꯥ ꯍꯥꯏ ꯅꯪ ꯀꯔꯤ ꯊꯦꯡꯅꯔꯛꯑꯦ ꯍꯥ ꯑꯣ ꯅꯪꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯒꯤ ꯑꯇꯣꯟꯕ ꯀꯣ ꯈꯪꯉꯕ꯭ꯔꯥ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯑꯣꯏꯔꯒ ꯀꯩꯒꯤ ꯑꯩꯅ ꯂꯣꯔꯛꯄ ꯅꯨꯄꯤꯗ ꯏꯃꯥꯅ ꯑꯗꯨꯛ ꯇꯥꯊꯤꯅ ꯇꯧꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥ ꯏꯇꯩꯃꯅ ꯏꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯏꯃꯥ ꯑꯣ ꯄꯂꯦꯝ ꯑꯣ ꯀꯔꯤꯅꯣ ꯃꯤꯍꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯔꯒ ꯃꯃꯧ ꯑꯅꯤ ꯑꯁꯤꯗ ꯑꯆꯥꯟꯕꯤꯔ ꯅꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯩ ꯆꯪꯉꯦ ꯍꯌꯦꯡ ꯏꯃꯥꯁꯦ ꯑꯩꯅ ꯀꯣꯟꯗꯣꯏꯅꯤꯀꯣ ꯋꯥꯈꯜ ꯇꯥꯎ ꯑꯇꯣꯟꯕ ꯌꯨ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯣꯅꯦ ꯃꯁꯦ ꯃꯇꯨꯒꯁꯦ ꯂꯨꯅ ꯇꯧꯍꯟꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦꯍꯦ ꯅꯨꯄꯤ ꯂꯧꯕꯗꯗꯤ ꯌꯦꯡꯗꯦ ꯍꯔꯤ ꯏꯁ ꯑꯍꯜ ꯑꯣꯏꯔꯒ ꯃꯣꯏꯅ ꯀꯣꯟꯅꯤ ꯀꯥꯏ ꯑꯩꯗꯤꯅꯦ ꯅꯣꯏꯅ ꯀꯣꯟꯕ ꯄꯥꯝꯖꯗꯦ ꯏꯃꯧ ꯑꯆꯥꯟꯕꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯄꯤꯁꯤꯒ ꯑꯣꯏꯅ ꯂꯩꯊꯣꯛꯀꯦꯍꯦ ꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯧꯔꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯇꯣꯟꯕꯁꯦ ꯃꯍꯥꯡꯉꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯁꯅꯥ ꯃꯥꯅ ꯋꯥꯏ ꯇꯩꯔꯤ ꯃꯥꯡꯒꯣꯜꯗ ꯊꯥꯁꯅꯥ ꯃꯥꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯃꯐꯝ ꯈꯔꯗꯅ ꯏꯁꯤꯡ ꯇꯨꯡꯉꯤ ꯃꯐꯝ ꯈꯔꯗꯅ ꯃꯔꯥꯡ ꯂꯥꯡꯉꯤ ꯇꯧꯏ ꯊꯥꯁꯅꯥ ꯃꯥꯅ ꯋꯥꯏ ꯇꯩꯔꯤꯗꯨ ꯃꯐꯝ ꯈꯔꯗꯅ ꯏꯁꯤꯡ ꯇꯨꯡꯉꯤ ꯃꯐꯝ ꯈꯔꯗꯅ ꯃꯔꯥꯡ ꯂꯥꯡꯉꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯊꯥꯁꯅꯥ ꯃꯥꯅ ꯃꯅꯦꯝꯗꯣ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗꯣ ꯀꯥꯟꯊꯣꯛꯂꯒ ꯅꯨꯃꯤꯠ ꯁꯨꯔꯖꯗꯦꯕꯨ ꯈꯨꯔꯨꯝꯒꯦ ꯇꯧꯕꯗ ꯏꯁꯤꯡ ꯇꯨꯡꯕ ꯖꯒꯥꯗꯨꯗ ꯍꯦꯛ ꯃꯈꯣꯡꯗꯣ ꯁꯤꯠꯂꯒ ꯂꯣꯡꯅ ꯍꯥꯏꯊꯩ ꯑꯣꯍꯣꯏ ꯃꯁꯤꯔꯦ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯦ ꯀꯔꯤ ꯋꯥꯏ ꯈꯨꯇꯩ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯤꯒ ꯁꯤꯗꯅ ꯇꯣꯛꯑꯅꯤ ꯑꯁ ꯈ꯭ꯋꯥꯡ ꯆꯠꯈ꯭ꯔꯦꯅꯦ ꯋꯥꯏꯕꯨꯁꯨ ꯃꯩ ꯇꯩꯅꯕ꯭ꯔꯣ ꯈꯔ ꯑꯃꯅ ꯃꯔꯥꯡ ꯇꯨꯔꯥꯡ ꯍꯦꯛ ꯂꯥꯟ ꯈꯔ ꯑꯃꯅ ꯏꯁꯤꯡ ꯇꯨꯡ ꯃꯤ ꯍꯥꯠꯀꯤ ꯇꯧꯕ ꯋꯥꯏ ꯈꯨꯇꯩꯅꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅ ꯇꯧꯕ ꯁꯣꯏ ꯑꯣꯏꯔꯝꯅꯤꯌꯦ ꯐꯔꯣꯏ ꯌꯧꯈꯥꯛꯃꯁꯦ ꯊꯥꯁꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯃꯥꯡꯒꯣꯜꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯗꯤ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯋꯥꯏ ꯇꯩꯔꯤꯅꯤꯅ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯃꯤ ꯍꯥꯠꯀꯗꯕ ꯋꯥꯏ ꯈꯨꯇꯩꯅꯤ ꯃꯁꯤ ꯐꯔꯣꯏ ꯏꯕꯦꯝꯃ ꯁꯅꯥ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯇꯣꯟꯕꯤꯁꯦ ꯀꯌꯥ ꯐꯔꯣꯏ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯑꯩꯕꯨ ꯑꯝꯇ ꯆꯤꯡꯈꯠꯂꯨꯁꯦ ꯂꯣꯏ ꯇꯦ ꯏꯁꯥꯒ ꯃꯁꯤꯀꯣ ꯑꯩ ꯊꯤꯛ ꯇꯧꯒꯦꯀꯣ ꯉꯁꯤ ꯍꯦ ꯑꯌꯣ ꯊꯥꯁꯅꯥ ꯃꯔꯩ ꯈꯔ ꯀꯣꯜꯂꯒ ꯏꯃꯥ ꯏꯅꯥꯎꯅ ꯇꯩꯕ ꯋꯥꯏ ꯅꯠꯇꯤꯌꯦ ꯑꯩꯅ ꯇꯩꯕꯅꯤ ꯌꯦꯡꯉꯣ ꯅꯃꯧ ꯑꯆꯥꯟꯕꯤ ꯑꯩꯒꯤ ꯈꯨꯠ ꯇꯅꯧꯕꯤꯁꯤꯅ ꯍꯩꯇ ꯇꯩꯖꯕ ꯋꯥꯏꯅꯤ ꯏꯅꯦꯝꯕꯨ ꯀꯌꯥꯝ ꯅꯥꯔꯒꯦ ꯉꯥꯡꯕꯤꯌꯨ ꯅꯃꯧ ꯑꯩꯉꯣꯟꯗ ꯃꯅꯦꯝꯗꯣ ꯅꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯃꯧꯅ ꯇꯩꯔꯤꯅꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯇꯔꯪ ꯏꯃꯧꯕꯨ ꯑꯁꯨꯝꯅ ꯇꯩꯕꯒ ꯍꯩꯕ꯭ꯔꯣ ꯏꯃꯥ ꯅꯥꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯍꯧꯔꯛꯄꯒꯤ ꯁꯨꯝ ꯏꯁꯥꯁꯦ ꯇꯦꯛꯈꯠꯅꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯕꯅꯤꯗ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯅ ꯇꯩꯍꯜꯂꯨꯀꯣ ꯏꯃꯧ ꯋꯥꯅꯕꯅꯤ ꯏꯃꯧ ꯋꯥꯕ ꯌꯥꯗꯦ ꯑꯩ ꯐꯤꯁꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯑꯝꯇ ꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯩ ꯆꯪꯉꯦꯍꯦ ꯆꯥꯎꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯉꯛꯏ ꯊꯥꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯅꯣꯡꯉꯥꯟꯕꯒ ꯈ꯭ꯋꯥꯡꯒ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯗ ꯑꯌꯣ ꯅꯥꯗꯕ ꯁꯥꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯩꯕꯨ ꯀꯩꯊꯦꯜ ꯆꯠꯀꯦ ꯀꯥꯏꯅ ꯈꯟꯕꯅꯤ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯗ ꯐꯤꯁꯦ ꯍꯣꯡꯂꯒꯅꯦ ꯑꯩꯍꯥꯛꯇ ꯑꯗꯨꯝ ꯍꯤꯞꯄꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯤꯒꯤ ꯃꯇꯥ ꯇꯣꯝꯕꯤꯗꯨ ꯍꯦꯛ ꯂꯥꯛꯏ ꯑꯣ ꯏꯇꯥ ꯆꯥꯎꯕꯤ ꯇꯣꯝꯕꯤꯌꯥ ꯏꯃꯨꯡꯗ ꯆꯪꯉꯣꯍꯦ ꯑꯩ ꯏꯃꯨꯡꯗ ꯂꯩ ꯇꯣꯝꯕꯤ ꯆꯪꯉꯛꯇꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯅꯨꯊꯪꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯨꯛꯇ ꯂꯦꯡꯈꯠꯇ꯭ꯔꯤꯗꯤꯌꯥ ꯇꯟꯖꯩꯗ ꯂꯥꯏꯃ ꯑꯗꯨꯛ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯏꯕꯥꯅꯤꯕꯨ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯁꯦ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯑꯩꯁꯦ ꯉꯁꯥꯏꯅ ꯍꯧꯒꯠꯂꯝꯃꯕꯅꯤ ꯑꯗꯅꯦ ꯃꯥꯡꯒꯣꯜꯗ ꯅꯥꯟꯊꯨꯔꯨꯕꯒꯤ ꯈ꯭ꯋꯥꯡꯁꯦ ꯆꯠ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯍꯤꯞꯆꯜꯂꯤꯕꯅꯤ ꯍꯦꯔ ꯆꯥꯎꯕꯤ ꯅꯣꯡꯁꯨ ꯆꯨꯗꯅ ꯃꯥꯡꯒꯣꯜꯗꯕꯨ ꯀꯃꯥꯏꯅ ꯅꯥꯟꯊꯨꯗꯣꯏꯅꯣꯗ ꯇꯥꯕ ꯌꯥꯕ ꯈꯔꯁꯨ ꯉꯥꯡꯉꯨ ꯀꯔꯤꯅꯣ
ꯏꯃꯧ ꯊꯥꯁꯅꯥꯅ ꯋꯥꯏ ꯇꯩꯔꯝꯕ ꯑꯗ ꯈꯔ ꯅꯥꯟꯕ ꯖꯒꯥꯗꯣ ꯍꯦꯛ ꯎꯍꯧꯗ꯭ꯔꯗꯨꯅꯅꯦ ꯑꯗꯨꯝ ꯁꯤꯜꯂꯒ ꯂꯣꯡꯅ ꯇꯥꯔꯦꯗꯅ ꯍꯩꯃꯥ ꯏꯇꯥꯗꯤ ꯅꯃꯧ ꯑꯆꯥꯟꯕꯤꯅ ꯋꯥꯏ ꯇꯩꯕꯗ ꯈ꯭ꯋꯥꯡ ꯇꯦꯛꯑꯕ ꯑꯣꯏꯔꯦ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯅꯃꯧ ꯑꯆꯥꯟꯕꯤꯅ ꯇꯧꯕꯕꯨ ꯅꯍꯥꯔꯣꯟꯅꯁꯤ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯆꯠꯂꯁꯤ ꯅꯣꯛꯀꯅꯨ ꯀꯔꯤꯅꯣ ꯃꯤꯅ ꯑꯅꯥꯃꯩꯆꯥ ꯈꯪꯉꯤꯀꯥꯟꯁꯤꯗ ꯃꯌꯥ ꯏꯌꯥꯎ ꯌꯥꯎꯗ ꯀꯩ ꯅꯣꯛꯏꯅꯦ ꯀꯥꯏ ꯇꯧꯔꯤꯁꯤꯅ ꯃꯪꯗꯒ ꯎꯔꯗꯤ ꯈꯪꯗꯨꯝ ꯈꯪꯅꯤ ꯇꯣꯝꯕꯤꯌꯥ ꯅꯪ ꯑꯣꯏ ꯆꯠꯂꯨꯔ ꯉꯁꯤꯗꯤ ꯑꯩ ꯆꯠꯄ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦꯗ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯅꯃꯧ ꯑꯆꯥꯟꯕꯤꯅ ꯑꯣꯏꯔꯗꯤ ꯅꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯇꯣꯝꯕ ꯐꯤꯡꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯏꯆꯦ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯅꯨꯡꯁꯤ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯪꯉꯛꯏꯗꯤ ꯏꯆꯦ ꯅꯨꯡꯁꯤ ꯏꯃꯥꯕꯣꯛꯇꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯍꯧꯔꯤ ꯏꯃꯥꯕꯣꯛꯅ ꯏꯆꯦꯕꯨ ꯎꯅꯤꯡꯉꯤ ꯀꯨꯏꯔꯦ ꯎꯗꯕꯁꯨ ꯍꯥꯏ ꯏꯃꯥꯕꯣꯛꯇꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯩꯍꯧꯏ ꯌꯥꯝ ꯋꯥꯅꯁꯨ ꯂꯩꯍꯧꯏ ꯏꯃꯥꯕꯣꯛ ꯅꯆꯦ ꯂꯥꯛꯑꯒꯦ ꯅꯪ ꯍꯜꯂꯝꯃꯨ ꯑꯩꯅ ꯅꯦꯗ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯑꯗꯣ ꯏꯃꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯦ ꯏꯃꯥꯗꯣ ꯃꯇꯣꯝ ꯊꯥꯗꯣꯛꯀꯅꯨꯀꯣ ꯏꯆꯦ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯇꯣꯝꯕ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯨꯀꯣ ꯏꯆꯦ ꯀꯨꯏꯔꯅꯨꯀꯣ ꯏꯃꯥꯕꯣꯛꯇꯣ ꯈꯔ ꯂꯨꯍꯧꯔꯤ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯅꯨꯡꯁꯤ ꯂꯥꯡꯇꯛꯅꯅ ꯏꯃꯥꯕꯨ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯁꯨ ꯂꯩꯇꯦꯅꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯤ ꯑꯆꯥ ꯑꯊꯛꯁꯨ ꯈꯔ ꯄꯨꯅꯤꯡꯉꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦꯗ ꯍꯪꯉꯒꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯏꯆꯦ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ ꯑꯗꯨꯅ ꯑꯩ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗ ꯀꯩꯗꯧꯔꯒꯦ ꯃꯤꯔꯣꯜ ꯂꯩꯕꯁꯨ ꯅꯠꯇꯦ ꯆꯠꯊꯣꯛꯔꯣ ꯏꯅꯥꯎ ꯌꯨꯝꯒꯤ ꯊꯕꯛꯇꯤ ꯅꯆꯦ ꯇꯧꯔꯝꯒꯦ ꯏꯆꯦ ꯁꯦꯜ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯕꯤꯌꯣ ꯍꯣꯔꯦꯟ ꯅꯅꯥꯎ ꯅꯨꯄꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯀꯦ ꯍꯩꯃꯥ ꯑꯗꯨꯏꯔꯣ ꯂꯩꯌꯦ ꯁꯦꯜꯗꯣ ꯏꯆꯦ ꯄꯨꯊꯣꯔꯛꯑꯒꯦ ꯏꯅꯥꯎ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯏꯃꯥꯅ ꯆꯝꯐꯨꯠ ꯆꯥꯅꯕ ꯑꯩ ꯍꯤꯡꯒꯣꯜꯗꯒꯤ ꯊꯕꯤ ꯑꯇꯩ ꯀꯔꯤ ꯈꯔꯁꯨ ꯍꯦꯛꯂꯛꯀꯦ ꯅꯨꯡꯁꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗ ꯃꯅꯤꯝꯗꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯛꯂꯛꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏ ꯑꯗꯨꯅ ꯅꯃꯧ ꯑꯝꯇ ꯆꯠꯆꯔꯨꯒꯦ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯒꯦ ꯅꯪꯅ ꯅꯄꯥꯝꯆꯅꯤ ꯇꯧꯔꯤꯗꯣ ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯛꯀꯅꯨ ꯉꯁꯤ ꯅꯄꯥꯝꯆꯠꯄ ꯐꯠꯇꯦ ꯆꯠꯄ ꯌꯥꯔꯣꯏ ꯆꯪꯈ꯭ꯔꯁꯨ ꯅꯣꯏ ꯅꯃꯥ ꯁꯤꯅꯤꯡꯕꯤ ꯁꯛꯇꯥ ꯇꯥꯕꯤꯗꯣ ꯀꯩꯁꯨ ꯁꯤꯒꯤꯔꯣꯏ ꯃꯤ ꯌꯥꯝ ꯈꯪꯉꯤꯅꯤꯀꯣ ꯏꯃꯥ ꯌꯨꯝꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏꯗꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯄꯥꯜꯂꯛꯑꯒ ꯀꯅꯥꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯨ ꯍꯥꯏꯒꯦ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯀꯥꯟꯗ ꯀꯣꯛ ꯆꯪꯉꯨ ꯅꯠꯇ꯭ꯔꯗꯤꯀꯣ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ ꯊꯥꯁꯅꯥ ꯆꯪꯉꯛꯏ ꯏꯅꯥꯎ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯏꯆꯦꯅꯦ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯠ ꯆꯨꯍꯦ ꯁꯦꯜꯁꯨ ꯁꯤꯗ ꯂꯩꯔꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯉꯨ ꯏꯆꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯀꯩꯒꯤ ꯆꯠꯇ ꯌꯥꯔꯣꯏꯁꯦ ꯏꯆꯦ ꯏꯃꯥꯅ ꯆꯠꯀꯦ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯗꯣ ꯑꯃꯨꯛꯁꯨ ꯍꯥꯊꯨ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯆꯦ ꯅꯨꯡꯁꯤ ꯇꯣꯝꯕ ꯏꯃꯥꯗꯣ ꯅꯆꯦ ꯂꯥꯛꯑꯔꯣꯏꯒꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯅꯆꯦ ꯀꯣꯟꯅ ꯂꯥꯛꯑꯒꯦꯅ ꯏꯆꯦ ꯏꯃꯥꯕꯣꯛꯇꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯀꯔꯤ ꯏꯃꯥꯕꯣꯛ ꯅꯨꯡꯁꯤ ꯃꯅꯦꯝꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯌꯨꯝꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯄꯥꯝꯗ ꯇꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯃꯥꯒꯤ ꯑꯁꯦꯕ ꯍꯛꯆꯥꯡꯗꯣ ꯎꯕꯗ ꯅꯨꯡꯁꯤ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯍꯤꯛ ꯀꯞꯄꯤ ꯏꯃꯥ ꯅꯪ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯅꯆꯥꯗ ꯆꯠꯂꯒꯦꯐꯥꯎ ꯍꯥꯏꯔꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯐꯥꯎꯕ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯑꯩ ꯂꯩ ꯍꯥꯏꯅ ꯍꯥꯏꯖꯕꯐꯥꯎ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯨꯔꯕꯤ ꯑꯣꯏꯕꯅ ꯏꯅꯦꯝꯕꯨ ꯀꯤꯔꯤꯀꯥꯟꯗ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯐꯥꯎ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯃꯃꯥꯕꯣꯛꯅ ꯅꯨꯡꯁꯤ ꯅꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ ꯅꯪꯒꯤ ꯁꯛꯇꯝ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯇꯣꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯏꯆꯦꯅ ꯇꯣꯏꯅ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯉꯦ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯍꯥꯏꯕꯗꯣ ꯅꯆꯥ ꯅꯨꯡꯁꯤ ꯂꯥꯛꯑꯦꯅꯦ ꯏꯆꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯆꯥꯒꯤ ꯁꯛꯇꯝꯁꯦ ꯎꯅꯤꯡꯉꯦ ꯍꯥꯏꯗꯥꯏ ꯁꯦ ꯌꯦꯡꯉꯣꯕ ꯏꯃꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦꯕ ꯅꯪꯒꯤ ꯅꯆꯥ ꯅꯨꯡꯁꯤ ꯂꯥꯛꯑꯦꯕ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯐꯥꯎ ꯍꯦꯛ ꯎꯕ ꯐꯪꯍꯧꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ ꯍꯥꯏꯕꯅꯦ ꯑꯩ ꯀꯅꯥꯗ ꯏꯃꯥ ꯀꯧꯗꯣꯏꯅꯣ ꯑꯩ ꯀꯅꯥꯗ ꯑꯣꯏꯅꯖꯗꯣꯏꯅꯣ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯅꯥꯗ ꯂꯤꯗꯣꯏꯅꯣ ꯂꯥꯏꯔꯕꯤ ꯏꯃꯥꯅ ꯆꯝꯊꯣꯡ ꯄꯤꯖꯕꯗꯣ ꯀꯅꯥꯗ ꯑꯣꯏꯅꯖꯗꯣꯏꯅꯣ ꯏꯃꯥ ꯁꯦꯕꯥ ꯃꯤꯠ ꯄꯥꯡꯉꯣ ꯍꯥꯏꯕꯅꯦ ꯅꯆꯥ ꯂꯥꯛꯑꯦ ꯏꯃꯥ
ꯅꯨꯡꯁꯤꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯗꯨꯗ ꯃꯅꯦꯝ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯅꯦꯝꯅ ꯅꯨꯡꯁꯤ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯠꯂꯤ ꯍꯥ ꯑꯩꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣ ꯍꯥ ꯂꯞꯀꯤ ꯂꯞꯍꯩꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕ ꯃꯇꯝꯁꯤ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ ꯍꯥ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯇꯥꯔꯕꯅꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯌꯨꯝꯒꯤ ꯏꯃꯥ ꯂꯩꯇꯦ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯅꯃꯧꯕꯨ ꯏꯃꯥꯅ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯅꯃꯧꯕꯨ ꯏꯃꯥ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯍꯥ ꯅꯪ ꯉꯁꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯁꯪꯒꯣꯏꯁꯤꯗ ꯂꯩꯌꯨ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯑꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯉꯨ ꯃꯅꯦꯝꯗꯨ ꯁꯥꯎꯅ ꯆꯪꯈꯤ ꯊꯥꯁꯅꯥꯅ ꯏꯅꯥꯎ ꯏꯃꯥꯁꯦ ꯃꯀꯣꯛ ꯆꯥꯕꯅꯤ ꯌꯥꯗ꯭ꯔꯕꯅꯦꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯝꯃꯅꯤꯕ ꯌꯥꯝ ꯁꯣꯛꯅꯁꯨ ꯎꯔꯤ ꯏꯆꯦ ꯑꯩ ꯏꯃꯨꯡ ꯆꯪꯉꯔꯣꯏꯒꯦ ꯉꯁꯤꯗꯤ ꯏꯆꯦ ꯏꯃꯨꯡ ꯆꯪꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯗꯤ ꯃꯄꯥꯜ ꯁꯪꯒꯣꯏꯁꯤꯗ ꯑꯍꯤꯡ ꯂꯦꯛꯆꯔꯒꯦ ꯊꯥꯁꯅꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤ ꯃꯅꯦꯝ ꯃꯥꯕꯨ ꯀꯤꯕꯅ ꯆꯪꯁꯤ ꯌꯥꯗ꯭ꯔꯦ ꯏꯃꯨꯡꯗ ꯊꯥꯁꯅꯥꯅ ꯅꯨꯄꯥ ꯑꯩ ꯅꯣꯏ ꯅꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯁꯦ ꯍꯧꯔꯛꯑꯗꯤ ꯅꯣꯏ ꯅꯃꯥ ꯁꯪꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯟꯕꯤꯁꯦ ꯁꯣꯏꯔꯣꯏꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯈꯪꯗꯕ ꯌꯥꯔꯣꯏ ꯏꯅꯥꯎꯁꯦ ꯑꯁꯨꯛ ꯌꯥꯝ ꯏꯃꯥꯅ ꯇꯥꯊꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯅꯥꯎꯅ ꯍꯥꯟꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯈꯤꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯦꯕ ꯃꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯆꯠꯂꯨꯕꯩꯕꯨ ꯁꯪꯒꯣꯏꯁꯤꯗ ꯂꯩꯍꯜꯂꯤꯁꯦ ꯏꯅꯥꯎꯁꯤꯁꯨ ꯀꯤꯃꯟꯈ꯭ꯔꯦ ꯑꯩꯅꯗ ꯇꯧꯔꯤ ꯃꯁꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯐꯣꯏꯗꯠꯂꯒ ꯊꯅꯝꯅꯤ ꯃꯥꯗꯤ ꯃꯃꯥ ꯂꯩꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯆꯤꯡꯒꯗ ꯍꯧꯕꯤꯅꯦ ꯑꯣ ꯏꯅꯥꯎꯁꯦ ꯑꯎꯟꯄꯣꯠ ꯀꯌꯥ ꯄꯨꯔꯛꯇꯕꯩꯅꯤ ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯏ ꯐꯖꯔꯛꯁꯅꯤ ꯐꯔꯣꯔꯦ ꯀꯩꯁꯨ ꯑꯁꯦ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯏꯅꯥꯎꯁꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤꯃꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯕ ꯅꯃꯥꯁꯦ ꯆꯥꯛꯇꯣ ꯍꯨ ꯍꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯦ ꯏꯕꯦꯝꯃ ꯀꯤꯍꯦ ꯅꯪꯁꯨ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯒ ꯆꯥꯗꯣꯏ ꯀꯤ ꯑꯩꯗꯤꯕ ꯀꯤꯔꯛꯈꯤꯅꯤ ꯌꯥꯝ ꯁꯛꯇꯥꯁꯤꯗꯤ ꯅꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ ꯃꯅꯦꯝꯅ ꯅꯨꯡꯁꯤꯌꯥ ꯍꯩꯃꯧ ꯑꯇꯣꯝꯕꯤ ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥ ꯏꯃꯨꯡ ꯆꯥꯏꯔꯤꯁꯦ ꯈꯔ ꯋꯥꯏ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯩꯗꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯔꯦ ꯌꯥꯅꯤ ꯅꯃꯧ ꯇꯧꯖꯔꯒꯦ ꯅꯥꯁꯤꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯩꯕ ꯈꯪꯉꯦꯕ ꯌꯥꯔꯣꯏꯌꯦ ꯅꯥꯅꯤ ꯅꯕꯨꯛꯇꯣ ꯐꯠꯇꯦꯕ ꯏꯃꯥ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯁꯨ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯜꯂꯤ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯃꯆꯨ ꯇꯥꯗꯦ ꯍꯦꯛ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯇꯧꯔꯕꯅꯤ ꯋꯥꯏꯕꯨ ꯁꯨꯃꯥꯏꯅ ꯇꯥꯁꯤꯟꯅꯕ꯭ꯔꯣ ꯍꯥ ꯁꯝꯆꯤꯠ ꯃꯇꯣꯟ ꯏꯍꯥꯏ ꯍꯥꯏꯒꯩ ꯅꯪ ꯑꯃꯅꯦ ꯊꯕꯛ ꯇꯧꯕꯗ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯦ ꯋꯥꯏꯗꯨ ꯇꯥꯁꯤꯟꯕ ꯂꯣꯏꯔꯗꯤ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯁꯨ ꯈꯣꯡꯉꯥꯝꯕꯣꯟ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤ ꯍꯦ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯔꯗꯤ ꯁꯣꯟꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯤꯠꯁꯦ ꯑꯣꯀꯥꯛ ꯅꯥꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯅꯨꯡꯗꯥꯡꯅꯤ ꯅꯨꯡꯁꯤ ꯃꯥꯅ ꯆꯥꯛꯇ ꯊꯣꯡꯉꯤ ꯊꯥꯁꯅꯥ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯃꯃꯥꯒꯤ ꯍꯦꯟꯖꯥꯡꯗꯨꯗ ꯃꯣꯔꯣꯛ ꯇꯞꯇꯥꯏꯒꯤ ꯍꯥꯞꯆꯤꯜꯂꯤ ꯃꯅꯦꯝꯗ ꯃꯣꯔꯣꯛ ꯁꯥꯔꯗꯨꯅ ꯍꯦꯟꯖꯥꯡꯁꯤꯗꯤ ꯍꯩ ꯅꯨꯡꯁꯤꯌꯥ ꯅꯪ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯔꯣꯛ ꯊꯣꯡꯒꯦꯔꯥ ꯍꯥ ꯅꯪ ꯅꯇꯣꯝ ꯆꯥꯅꯕ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯍꯦꯟꯖꯥꯡꯁꯦ ꯏꯃꯥ ꯑꯩꯗꯤ ꯍꯦꯟꯖꯥꯡ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇꯤꯌꯦ ꯃꯅꯦꯝꯅ ꯑꯇꯣꯞꯄ ꯍꯦꯟꯖꯥꯡ ꯈꯔ ꯂꯧꯔꯒ ꯇꯪꯉꯤ ꯑꯥꯏ ꯅꯣꯏꯒꯤꯗꯤ ꯁꯥꯗꯤꯅꯦꯍꯦ ꯑꯩꯒꯤꯗꯪꯅꯤ ꯁꯥꯔꯤꯁꯦ ꯍꯩꯃꯧ ꯅꯪꯒꯤꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯇꯧꯔꯤꯔꯥ ꯍꯥ ꯃꯣꯔꯣꯛ ꯑꯁꯦ ꯆꯥꯔꯒ ꯑꯩꯅ ꯄꯨꯛ ꯁꯥꯎꯒꯠꯄꯗꯣ ꯅꯪꯅ ꯌꯦꯡꯗꯣꯏꯅꯤꯅꯦ ꯏꯕꯦꯝꯃ ꯃꯤ ꯍꯥꯠꯀꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯍꯌꯦꯡ ꯀꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯃꯅꯦꯝꯗꯨ ꯃꯣꯔꯣꯛ ꯌꯥꯎꯕ ꯍꯦꯟꯖꯥꯡꯗꯨꯅ ꯅꯨꯡꯁꯤꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤꯅꯦ ꯅꯪ ꯍꯦꯛ ꯆꯥꯎ ꯃꯅꯦꯝꯗꯨ ꯁꯥꯎꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯅꯦꯝꯅ ꯅꯨꯡꯁꯤꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯗ꯭ꯔꯤꯀꯥꯟꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯗꯦ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯑꯣ ꯏꯆꯦ ꯊꯕꯥ ꯍꯩꯃꯥ ꯆꯥꯎꯕꯤꯌꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯦ ꯏꯅꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯗꯤ ꯅꯆꯦꯒꯤ ꯏꯅꯥꯛꯇ ꯑꯣ ꯏꯆꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯏꯆꯦꯒ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯊꯣꯛꯑꯔꯣꯏꯗꯕ ꯑꯗꯨꯒꯤ ꯏꯆꯦꯒ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯞ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯔꯨꯕꯔꯣ ꯋꯥꯗꯨꯕꯣ ꯑꯣ ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯂꯩꯗꯅ ꯏꯃꯧ ꯑꯍꯜ ꯑꯗꯨꯗꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯃꯧ ꯑꯍꯜꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯏꯃꯧ ꯑꯇꯣꯟꯕꯤꯗꯤ ꯑꯁ ꯇꯟꯗꯨꯝ ꯇꯜꯂꯤꯗ ꯍꯥꯏꯗꯣꯏꯒ ꯑꯣ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯣ ꯏꯃꯧ ꯑꯇꯣꯟꯕꯤꯗꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯅꯦꯝ ꯑꯩꯁꯦ ꯃꯥꯅꯅꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕ ꯉꯔꯥꯡꯁꯨꯅꯦ ꯑꯩ ꯃꯣꯔꯣꯛ ꯇꯞꯇꯒꯩ ꯍꯥꯞꯆꯤꯜꯂꯒ ꯍꯦꯟꯖꯥꯡ ꯄꯤꯖꯔꯤꯅꯤ ꯃꯤ ꯑꯩ ꯍꯥꯟꯅꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯕꯗꯒꯤ ꯏꯃꯨꯡꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯋꯥ ꯑꯃ ꯍꯥꯏꯕꯁꯤ
ꯍꯥꯟꯅ ꯈꯨꯝꯗꯣꯏ ꯂꯩ ꯑꯗꯨꯗ ꯀꯩꯗꯧꯁꯦꯕ ꯑꯗꯨꯝ ꯍꯥꯏꯌꯨꯁꯤ ꯏꯆꯦꯅ ꯍꯨ ꯑꯃꯗ ꯄꯤꯕꯤꯌꯨ ꯍꯦꯛ ꯊꯛꯄꯒ ꯁꯤꯒꯤꯅꯕ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯑꯩ ꯄꯦꯜꯂꯅꯤ ꯑꯗꯨꯗꯅ ꯑꯩꯅꯦ ꯁꯥꯇꯤꯗ ꯂꯩꯔꯅꯤ ꯃꯄꯥꯝ ꯍꯟꯈ꯭ꯔꯁꯨ ꯌꯥꯗꯦ ꯁꯦꯜ ꯀꯌꯥꯅꯣ ꯏꯆꯦꯅ ꯄꯥꯝꯕ ꯁꯦꯜ ꯄꯤꯒꯦ ꯈꯔ ꯃꯌꯥ ꯀꯜꯍꯜꯂꯨꯀꯣ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ ꯏꯆꯦꯅ ꯁꯦꯝꯕꯤꯕꯁꯦ ꯁꯠ ꯁꯠ ꯄꯥꯟꯕꯅꯦ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯇꯣꯝꯗ ꯈꯟꯖꯩ ꯍꯥꯏꯁ ꯑꯄꯪꯕ ꯃꯤ ꯂꯥꯛꯏꯀꯥꯟꯗ ꯑꯩ ꯁꯦꯜ ꯈꯔ ꯌꯥꯝ ꯂꯧꯔꯒꯦ ꯑꯩꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯍꯩꯕꯅꯤ ꯈꯜꯂꯤꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯍꯤꯡꯅꯤ ꯏꯆꯦ ꯀꯔꯤ ꯈꯟꯕꯤꯔꯤꯅꯣ ꯀꯔꯤ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯁꯤꯒꯦ ꯈꯜꯂꯤꯅꯤ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯏꯆꯦ ꯍꯤꯗꯥꯛꯇꯣ ꯂꯧꯊꯣꯛꯆꯔꯨꯒꯦ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯥ ꯍꯤꯗꯥꯛ ꯍꯨꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯀꯌꯥ ꯄꯤꯖꯔꯝꯃꯨꯒꯦ ꯏꯆꯦ ꯏꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯂꯨꯄꯥ 10 ꯈꯤꯇꯪ ꯊꯅꯝꯃꯨ ꯆꯥꯎꯕꯤ ꯆꯦꯛꯁꯤꯅ ꯊꯝꯃꯨꯀꯣ ꯅꯪ ꯏꯆꯦꯅ ꯄꯤꯔꯤꯕ ꯃꯍꯤꯁꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯆꯥꯎꯕꯤꯅ ꯍꯜꯂꯛꯄꯗ ꯊꯥꯁꯅꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝꯗꯣ ꯄꯥꯈꯠꯅ ꯏꯃꯧꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯏꯃꯧꯕꯨ ꯅꯥꯕ ꯌꯥꯗꯦꯁꯦ ꯏꯃꯥ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯏ ꯏꯃꯥ ꯅꯝꯒꯦꯁꯦ ꯀꯣꯛ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯑꯆꯧꯕ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯃꯥ ꯏꯃꯧꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯆꯠꯂꯣ ꯑꯋꯥꯡꯒꯤ ꯇꯥꯗ ꯃꯥꯏꯆꯣꯟꯗꯣ ꯑꯝꯇ ꯀꯧꯔꯛꯑꯣ ꯃꯤꯍꯨꯟ ꯌꯦꯡꯍꯟꯒꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯤ ꯃꯀꯣꯛ ꯈꯤꯇꯪ ꯆꯤꯛꯄꯁꯤꯗ ꯍꯩ ꯃꯥꯒꯤ ꯅꯨꯄꯤ ꯃꯁꯥ ꯉꯝꯗꯦ ꯋꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯏꯊꯣꯛꯑꯒꯗꯨꯝ ꯂꯩ ꯆꯠꯂꯣ ꯄ꯭ꯔꯞ ꯑꯅꯥꯕꯁꯤ ꯀꯣꯏꯅ ꯂꯣꯠꯁꯤꯟ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯨꯡꯗꯥꯡꯅꯤ ꯃꯅꯦꯝ ꯃꯥꯅ ꯃꯃꯧ ꯑꯆꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯤ ꯁꯤꯅ ꯏꯆꯦꯒꯤ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯊꯤꯍꯧꯔꯤ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯆꯦꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯅꯨꯡꯁꯤ ꯃꯆꯦꯒꯤ ꯀꯥꯗꯩ ꯊꯣꯔꯛꯇꯨꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯃꯅꯦꯝꯅ ꯃꯆꯦꯒꯤ ꯋꯥꯖꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯇꯨꯃꯤꯟ ꯇꯥꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯤ ꯏꯃꯥ ꯈꯔ ꯆꯥꯛ ꯏꯟꯕꯤꯒꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗ ꯈꯤꯠꯇ ꯑꯣꯏꯁꯨ ꯆꯥꯎꯁꯤ ꯏꯃꯥ ꯏꯟꯒꯦꯕ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯃꯆꯦꯕꯨ ꯂꯨꯅ ꯇꯧꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯏ ꯈꯜꯂꯛꯆꯩꯀꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯅꯅꯣ ꯈꯪꯗꯦ ꯑꯩꯅ ꯏꯁꯥ ꯉꯝꯗꯕꯗꯤ ꯅꯥꯁꯤꯅꯩꯅꯦ ꯍꯥꯏꯕꯤꯀꯣ ꯂꯥꯏꯕꯛ ꯐꯩ ꯏꯆꯦꯅ ꯏꯆꯦꯗꯤ ꯃꯅꯦꯝꯅ ꯆꯥꯟꯕꯤ ꯃꯃꯧꯅꯤꯀꯣ ꯑꯇꯣꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯕꯗ ꯎꯔꯤ ꯃꯃꯥꯅ ꯃꯇꯩ ꯃꯕꯨ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯗꯨꯕꯣ ꯆꯥꯛ ꯊꯤꯔꯝꯃꯒ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯖꯈ꯭ꯔꯒ ꯊꯣꯡꯖꯤꯟ ꯃꯔꯨꯝꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯨꯡꯁꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯅꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯐꯤꯁꯦ ꯊꯣꯡꯖꯤꯟꯗ ꯄꯟꯈꯤꯕ ꯑꯗꯨꯏ ꯂꯧꯊꯣꯛꯑꯝꯕꯅꯤ ꯐꯤ ꯄꯟꯕ ꯂꯧꯊꯣꯛꯑꯒ ꯀꯩꯒꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯤꯕ ꯑꯩꯉꯣꯟꯗ ꯋꯥꯂꯣꯠꯀꯅꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯩ ꯈꯪꯉꯤ ꯅꯨꯄꯥ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯛꯇꯣꯏꯅꯣ ꯑꯩꯁꯨ ꯏꯅꯦꯝꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯐꯅꯗꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯅꯦꯝꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯗ ꯁꯤꯡꯊꯥꯕꯤꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯅꯪꯁꯨ ꯏꯃꯥꯅ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯦꯀꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯂꯥꯏꯔꯕꯤ ꯑꯋꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯄ ꯉꯝꯗꯕꯤ ꯑꯩ ꯂꯧꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯥꯡꯗ ꯀꯞꯀꯅꯨ ꯈꯪꯕ ꯀꯅꯨ ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯃꯅꯦꯝꯒꯤ ꯑꯆꯥꯟꯕꯤ ꯃꯃꯧ ꯑꯣꯏꯅꯕ ꯃꯣꯏꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯪꯒꯤ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤ ꯀꯩ ꯋꯥꯠꯀꯦ ꯍꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯃꯇꯧ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ ꯃꯣꯏꯇꯥꯗ ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯤꯕꯁꯦ ꯑꯋꯨꯟꯄꯣꯠ ꯁꯅꯥ ꯍꯥꯞꯄꯛꯇꯦ ꯍꯥꯏꯕꯅꯅꯤ ꯑꯩꯅ ꯁꯦꯜ ꯇꯥꯟꯁꯤꯜꯂꯤꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯅꯤ ꯍꯌꯦꯡꯗꯤ ꯁꯦꯜ ꯐꯪꯅꯤ ꯑꯗ ꯅꯪꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯤ ꯀꯞꯅꯨꯁꯤ ꯅꯪꯒꯤ ꯑꯩ ꯂꯩꯔꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯣꯏꯅ ꯑꯩꯅ ꯄꯤꯗꯣꯏꯅꯤ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯤ ꯉꯁꯤꯗꯤ ꯑꯆꯧꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏ ꯃꯈꯨꯠꯇ ꯉꯥ ꯆꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯊꯁꯅꯥ ꯏꯃꯥ ꯑꯇꯣꯟꯕ ꯅꯨꯡꯁꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯂꯣꯏꯅ ꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯍꯔꯥꯎꯅ ꯏꯆꯥꯅ ꯀꯧꯔꯤꯗꯤ ꯍꯥ ꯏꯁ ꯈꯣꯏꯇꯥꯖꯧꯁꯦ ꯁꯦꯜ ꯐꯪꯉꯛꯄ ꯃꯥꯜꯂꯤꯗ ꯉꯥ ꯈꯨꯠꯆꯥꯎꯁꯤ ꯑꯣ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯤ ꯑꯗꯨꯏ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯄꯅꯤꯗ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯃꯥ ꯑꯣꯏꯅ ꯊꯣꯡꯍꯜꯂꯒꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯊꯥꯁꯅꯥꯅ ꯌꯥꯏꯌꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯊꯣꯡꯉꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏ ꯏꯅꯥꯎ ꯂꯥꯛꯑꯣ ꯏꯆꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪ ꯐꯖꯅ ꯊꯣꯡꯗꯔꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯈꯟꯈ꯭ꯔꯦ ꯆꯥꯎꯕꯤ ꯀꯣꯛꯇ ꯉꯁꯤꯗꯤ ꯅꯨꯡꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯣꯔꯦꯟ ꯃꯣꯏꯅ ꯆꯥꯛ ꯂꯣꯏꯔꯦ ꯀꯧꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯉꯒ
ꯏꯆꯦ ꯊꯕꯥꯅ ꯄꯤꯔꯛꯄ ꯃꯍꯤꯗꯣ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯆꯧꯕꯤ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯦꯀꯣ ꯆꯧꯕꯤ ꯑꯩꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯌꯥꯝ ꯄꯥꯝꯗꯒꯦ ꯏꯃꯧ ꯑꯣꯏꯅꯤꯡꯗꯒꯦꯗꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯥꯁꯅꯥꯅ ꯀꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯠꯇꯣ ꯁꯥꯏ ꯍꯥꯏꯅ ꯍꯥꯝꯕ ꯊꯣꯛꯈ꯭ꯔꯤꯀꯥꯟꯗ ꯆꯧꯕꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯇꯨꯃꯤꯟ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯒꯤ ꯆꯥꯛꯂꯨꯛꯀ ꯅꯛꯅ ꯂꯩꯔꯤꯕ ꯍꯤꯟꯁꯥꯡ ꯌꯥꯎꯔꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯍꯨ ꯑꯗꯣ ꯍꯥꯞꯄꯒ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯂꯤ ꯑꯗꯨꯒ ꯈꯪꯖꯤꯟꯅꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯐꯝꯃꯤ ꯊꯥꯁꯅꯥꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯃꯥ ꯀꯧꯔꯨꯔꯦ ꯑꯗꯨꯒ ꯏꯃꯥꯗꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯆꯥꯅꯕ ꯇꯧꯔꯣ ꯃꯣꯏꯇꯥꯗꯒ ꯑꯇꯣꯟꯕꯒꯁꯨ ꯆꯪꯉꯅꯤ ꯏꯅꯥꯎꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯏꯅꯥꯎ ꯂꯥꯎꯅꯦꯍꯦ ꯑꯇꯣꯟꯕꯅ ꯍꯤꯟꯖꯥꯡꯁꯤꯒꯤ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦꯍꯦ ꯅꯨꯡꯁꯤ ꯆꯪꯉꯛꯏ ꯏꯅꯥꯎ ꯏꯕꯥꯅꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝꯗꯣꯏ ꯃꯥꯜꯂꯤ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦ ꯊꯝꯈ꯭ꯔꯣ ꯃꯥꯡꯊꯣꯛꯇꯣꯏ ꯁꯔꯨꯛ ꯁꯦꯡꯅ ꯊꯝꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯊꯝꯈ꯭ꯔꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯊꯥꯁꯅꯥꯒꯤꯅꯤ ꯍꯨ ꯍꯥꯞꯄ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨꯅꯤ ꯉꯁꯥꯏ ꯍꯨ ꯍꯥꯞꯈꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨꯒ ꯅꯛꯅꯅ ꯊꯝꯕꯅꯤ ꯆꯧꯕꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯉꯁꯥꯏ ꯀꯔꯝꯕ ꯇꯦꯡꯀꯣꯠꯇꯅꯣꯅꯦ ꯑꯩꯅ ꯍꯥꯞꯈꯤꯕꯗꯨꯕꯣ ꯑꯩꯕꯨ ꯏꯉꯥꯎ ꯉꯥꯎꯔꯤꯗ ꯀꯃꯥꯏꯅ ꯆꯥꯒꯅꯁꯨ ꯍꯥꯏꯔꯨꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯍꯦꯔꯥ ꯑꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯊꯥꯁꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯪꯗꯨꯅ ꯂꯩꯔꯗꯤ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯏ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏ ꯑꯇꯣꯟꯕꯅ ꯅꯨꯄꯤ ꯅꯣꯏꯕꯨ ꯃꯣꯔꯣꯛꯀ ꯑꯃꯠꯇ ꯃꯦꯠꯇ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯤꯗꯅ ꯃꯦꯠꯍꯧꯗ꯭ꯔꯤ ꯉꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯧꯔꯛꯀꯦꯔ ꯑꯗꯨꯗꯤ ꯏꯆꯦ ꯅꯪ ꯆꯥꯕ ꯍꯧꯔꯣ ꯑꯩ ꯉꯥꯔꯤ ꯈꯤꯇ ꯂꯧꯔꯛꯀꯦ ꯊꯥꯁꯅꯥ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯔꯤ ꯆꯥꯛꯈꯣꯝ 2-3 ꯆꯥꯕꯒ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯅꯣꯏ ꯇꯧꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯝ ꯍꯥꯎꯔꯤꯁꯤꯗꯤ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯥꯛꯈꯣꯝ 2-3 ꯆꯥꯁꯤꯜꯂꯤ ꯏꯅꯥꯎ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤ ꯆꯥꯔꯨꯔꯅꯨ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯎꯒꯦ ꯊꯥꯁꯅꯥ ꯃꯅꯤꯡꯔꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯆꯦꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯁꯤꯅ ꯏꯃꯥ ꯀꯩ ꯍꯥꯞꯄꯛꯎꯒꯦ ꯆꯧꯕꯤ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯂꯤ ꯍꯥ ꯀꯩꯕꯣ ꯊꯨꯝ ꯌꯥꯛꯇꯦ ꯊꯨꯝ ꯆꯞ ꯆꯥꯏ ꯑꯆꯧꯕꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯊꯥꯁꯅꯥ ꯃꯥꯅ ꯁꯨꯝ ꯆꯪꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯆꯦꯗꯨꯕꯣ ꯑꯩ ꯑꯝꯇ ꯊꯣꯛꯎꯒꯦ ꯅꯨꯡꯁꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯄꯗ ꯊꯥꯁꯅꯥ ꯆꯞ ꯇꯤꯡꯗꯨꯅ ꯃꯆꯤꯟꯗꯨꯗꯅ ꯀꯣꯡꯒꯣꯟ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯏꯇꯩ ꯏꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯅꯤꯡꯂꯣꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦꯁꯦ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯆꯧꯕꯤ ꯃꯥꯗꯤ ꯆꯞ ꯌꯨꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯆꯧꯕ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯁꯤ ꯆꯠꯂꯣ ꯅꯣꯏ ꯀꯅꯥꯅꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯑꯣ ꯊꯥꯁꯅꯥ ꯋꯥꯅ ꯏꯅꯥꯎ ꯏꯅꯥꯎ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯈꯩꯗꯣ ꯂꯣꯏꯅ ꯄꯥꯈꯠꯅꯕꯒꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅꯅꯣꯁꯨ ꯈꯪꯗ꯭ꯔꯤ ꯃꯥꯏꯕ ꯑꯃ ꯀꯧꯍꯟꯗꯨꯅ ꯌꯦꯡꯕꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯂꯤꯕꯁꯦ ꯈꯔ ꯊꯦꯡꯉ ꯃꯥꯜꯂꯦ ꯑꯆꯧꯕ ꯅꯪꯒꯤ ꯂꯣꯏꯅꯕꯤꯁꯦ ꯍꯨ ꯍꯥꯞꯄ ꯄꯣꯠꯁꯛ ꯆꯥꯔꯨꯔ ꯃꯥꯜꯂꯤꯅꯦꯍꯦ ꯃꯥꯕꯨ ꯀꯟꯕ ꯉꯝꯃꯣꯏꯗꯧꯔꯤꯅꯦꯍꯦ ꯅꯪꯒꯤ ꯈꯨꯔꯥꯅ ꯀꯩꯅꯣ ꯈꯨꯔꯥ ꯀꯥꯏꯗꯩ ꯍꯨꯅꯣ ꯃꯐꯝꯁꯤꯗꯕꯨ ꯌꯥꯔꯣꯏꯗꯧꯔꯤ ꯑꯇꯣꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪꯅ ꯀꯩ ꯍꯥꯞꯄꯦ ꯍꯥꯏꯌꯣ ꯍꯤꯟꯖꯥꯡꯗ ꯀꯔꯤ ꯍꯥꯞꯀꯦ ꯏꯃꯥꯅ ꯏꯇꯩꯃꯗꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪꯅ ꯃꯤꯠ ꯇꯥꯕꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯔꯥ ꯍꯥꯏꯌꯣ ꯅꯪꯒ ꯅꯠꯇ꯭ꯔꯥ ꯏꯇꯩꯃꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯩꯗꯣ ꯍꯥ ꯅꯨꯄꯥ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯀꯩꯒꯤ ꯍꯤꯟꯖꯥꯡꯗ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯍꯥꯞꯇꯣꯏꯅꯣ ꯑꯩ ꯇꯧꯗꯤꯌꯦ ꯅꯨꯄꯥ ꯑꯇꯣꯟꯕ ꯏꯅꯥꯎꯅꯨꯄꯤꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯊꯥꯁꯅꯥ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯑꯇꯣꯟꯕ ꯑꯗꯨꯝꯅ ꯏꯅꯥꯎꯗ ꯐꯨꯕꯤꯒꯅꯨ ꯅꯆꯦꯗꯤ ꯅꯣꯏꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯃꯛꯇ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎ ꯑꯩꯁꯨ ꯏꯆꯦꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯌꯦ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩꯗꯤ ꯏꯆꯦ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯗ ꯅꯥꯎꯊꯤ ꯁꯥꯗꯣꯏꯅꯣ ꯏꯆꯦ ꯏꯆꯦ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯪꯒꯤ ꯇꯥ ꯑꯆꯧꯕ ꯂꯩ ꯅꯨꯡꯁꯤ ꯅꯆꯦꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯆꯦꯁꯦ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯏꯇꯣꯝꯇ ꯊꯅꯝꯃꯤ ꯁꯦꯕ ꯅꯪ ꯑꯩꯅ ꯀꯧꯁꯦ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯎꯠꯂꯤꯕ ꯁꯛꯇꯝꯁꯦ ꯑꯩ ꯀꯃꯥꯏ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ ꯁꯅꯥ ꯊꯥꯁꯅꯥ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯀꯧꯕ ꯇꯥꯗꯈꯩ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯄꯨꯕꯤꯈ꯭ꯔꯤ ꯊꯥꯁꯅꯥ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯅꯨꯡꯁꯤꯅ ꯏꯆꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯍꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯏꯆꯦ ꯏꯃꯥ ꯏꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ
ꯑꯆꯧꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯏ꯫ ꯏꯅꯦꯝꯒꯤ ꯏꯃꯧꯁꯅꯥ, ꯏꯅꯦꯝꯗꯤ ꯃꯥꯡꯂꯦꯗꯅ ꯀꯔꯤꯅꯣ ꯏꯃꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯦꯝ ꯂꯣꯏꯔꯦ, ꯏꯅꯦꯝ ꯂꯣꯏꯔꯦ꯫ ꯑꯆꯥꯟ ꯃꯤꯔꯥꯟꯅ ꯍꯥꯏꯔꯨꯕꯗ ꯅꯦꯝꯁꯦ ꯉꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯏꯅꯦꯝꯒꯤ ꯊꯧꯁꯤꯟꯗ ꯏꯃꯧꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯇꯣꯟꯕꯅ ꯑꯩꯈꯣꯏ ꯃꯉꯥꯈꯛ ꯏꯃꯨꯡꯁꯤꯗ ꯂꯩꯔꯒ ꯅꯨꯡꯁꯤ, ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯨꯏ꯫ ꯊꯣꯛꯂꯣ, ꯏꯃꯧꯗ ꯐꯨꯔꯅꯨ꯫ ꯏꯃꯧꯅ ꯅꯠꯇꯦ, ꯅꯃꯥ ꯑꯩꯅ ꯍꯥꯞꯆꯤꯟꯕꯅꯦ꯫ ꯏꯃꯧ ꯑꯇꯣꯝꯕꯤꯕꯨ ꯃꯥꯡꯅꯕ ꯈꯟꯗꯨꯅ ꯍꯥꯞꯈꯤꯕꯅꯦ ꯑꯩꯅ ꯌꯦꯟꯖꯥꯡ ꯑꯗꯨꯗ ꯍꯨꯑꯗꯣ꯫ ꯑꯆꯧꯕꯅ ꯏꯃꯥ, ꯅꯪꯃꯛꯅ ꯑꯁꯨꯛ ꯄꯤꯛꯄ ꯋꯥꯈꯜ, ꯑꯗꯨꯛ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ, ꯍꯦꯛ ꯑꯄꯣꯛꯄꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯝꯅꯤꯗꯤ ꯈꯜꯂꯨꯗꯦꯀꯣ꯫ ꯅꯪ ꯄꯦꯜꯂꯣ ꯏꯃꯥ, ꯄꯦꯜꯂꯕ꯭ꯔꯥ? ꯏꯃꯥꯒꯤꯅ ꯅꯤꯡꯊꯨꯡꯉꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯕ ꯌꯥꯕꯁꯤꯗ ꯏꯃꯥ, ꯅꯪꯀꯣ ꯊꯃꯣꯏ ꯌꯥꯝ ꯄꯤꯛꯃꯜꯂꯤ ꯏꯃꯥ ꯅꯪ꯫ ꯑꯆꯧꯕ, ꯊꯣꯛꯂꯨꯒꯕ ꯏꯃꯥꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯟꯕ ꯋꯥꯈꯜꯅ ꯏꯃꯥ ꯈꯟꯊꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯏꯃꯧ ꯍꯥꯠꯄꯤ ꯃꯅꯦꯝꯅꯦ, ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕꯤ ꯃꯅꯦꯝꯅꯦ꯫ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯅꯦꯝꯅꯦ꯫ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯏ ꯍꯥꯏꯕꯗꯨ ꯊꯣꯛꯑꯅꯤꯍꯦ꯫ ꯏꯃꯧ ꯑꯇꯣꯝꯕꯤ, ꯂꯥꯛ, ꯏꯃꯥ ꯀꯣꯟꯒꯦ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯧꯅ꯫ ꯏꯃꯥ, ꯏꯅꯦꯝꯒꯤ ꯊꯥꯁꯅꯥ, ꯏꯅꯦꯝꯒꯤ ꯈꯨꯠꯇ ꯏꯃꯧꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯗꯤ ꯏꯁꯥꯅ ꯐꯪꯅꯤ꯫ ꯃꯥꯅꯦ, ꯑꯩꯗꯤ ꯃꯤꯍꯥꯠꯄꯤꯅꯦ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕꯤ, ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯤ꯫ ꯅꯨꯡꯁꯤ, ꯏꯅꯦꯝꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯏꯃꯨꯡꯁꯤꯕꯨ ꯉꯥꯛꯎꯀꯣ꯫ ꯉꯁꯤꯗꯩꯗꯤ ꯏꯅꯦꯝꯅ ꯅꯪꯕꯨ ꯆꯥꯜꯂꯕꯅꯦ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯈꯪꯉꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯆꯥꯎꯕꯤꯅ ꯊꯥꯁꯅꯥ ꯍꯥꯠꯄꯅꯦ ꯍꯥꯏꯕ꯫ ꯊꯥꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯣꯏ ꯇꯧꯔꯤ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯏꯃꯥ, ꯂꯩꯆꯠꯈꯤꯅꯣ, ꯏꯃꯥꯒꯤ ꯁꯔꯨꯛ ꯅꯃꯧ ꯑꯣꯏꯅ ꯂꯩꯒꯦ ꯀꯩꯁꯨꯝꯁꯪꯗ꯫ ꯁꯦ, ꯆꯠꯈꯤꯅꯣ ꯍꯥꯏꯕ꯫ ꯏꯃꯥ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯌꯨꯝꯁꯤꯗ ꯂꯩꯍꯧꯅꯤ ꯏꯃꯥ? ꯂꯥꯟꯗꯕ ꯃꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯏꯃꯧꯗꯤ ꯂꯥꯟꯁꯨ ꯂꯥꯟꯗꯅ꯫ ꯁꯦ, ꯀꯞꯀꯅꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯈꯥꯡ ꯀꯟꯕꯤ ꯏꯃꯧꯅ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦꯅꯦ꯫ ꯏꯃꯥ ꯆꯠꯂꯒꯦꯀꯣ꯫ ꯆꯥꯎꯕꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯤꯅ ꯍꯤꯗꯥꯛ ꯑꯗꯨ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯊꯕꯥꯗꯒꯤꯅꯦ ꯈꯪꯕꯗꯒꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯀꯩꯁꯨꯝꯁꯪ ꯁꯦꯟꯅꯕ ꯃꯤꯈꯩꯗꯨꯅ꯫ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯏꯅꯦ ꯃꯥꯏꯕꯤ ꯊꯕꯥ ꯍꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯊꯕꯥ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅꯦ ꯃꯥꯅꯦ, ꯃꯥꯏꯕꯤ ꯊꯕꯥ ꯍꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯏꯁꯥꯃꯛ ꯃꯥꯏꯕꯤ ꯊꯕꯥꯅꯤ꯫ ꯀꯔꯤ ꯌꯦꯡꯁꯤꯒꯦ? ꯀꯔꯤ ꯍꯤꯗꯥꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯅꯁꯥ ꯂꯩꯔꯝꯕ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯅꯦ ꯊꯕꯥ, ꯂꯦꯡꯉꯁꯤ ꯀꯩꯁꯨꯝꯁꯪꯗ꯫ ꯀꯔꯤ? ꯃꯥꯏꯕꯤ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯦꯡꯉꯁꯤꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ? ꯍꯦ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ? ꯍꯥ? ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯁꯤꯕ ꯌꯥꯕ ꯍꯤꯗꯥꯛ ꯁꯦꯝꯃꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯣꯏꯔꯁꯨ ꯃꯤ ꯍꯥꯠꯄꯗ ꯌꯥꯎꯔꯕꯅꯤꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯍꯦꯔꯦ ꯏꯕꯨꯡꯉꯣ, ꯑꯩ ꯉꯝꯃꯣꯏꯗ꯫ ꯑꯩꯗꯤ ꯃꯣꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯦꯝꯕꯅꯤ꯫ ꯑꯣ, ꯁꯦꯜ ꯈꯔ ꯄꯥꯝꯃꯛꯄ꯭ꯔꯕ ꯍꯧꯖꯤꯛꯇꯤ? ꯑꯩ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯕ? ꯊꯕꯥ ꯑꯩꯒꯤ ꯅꯨꯃꯤꯠ ꯆꯨꯔꯕ? ꯅꯍꯥꯟꯈꯩ ꯁꯦꯜ ꯈꯔ ꯇꯥꯟꯖꯕꯅꯤ ꯑꯄꯪꯕꯁꯤꯡꯗꯒꯤ꯫ ꯊꯕꯥꯗꯨ ꯅꯝꯗꯅ ꯅꯨꯄꯤ ꯈꯔ ꯌꯥꯎꯔꯛꯄ ꯑꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯍꯩ, ꯑꯩꯁꯦ ꯃꯥꯏꯕꯤꯅꯤ, ꯃꯥꯏꯕꯤ꯫ ꯑꯩꯅ ꯅꯣꯏꯒꯤ ꯑꯅꯥꯕ ꯌꯦꯡꯕꯤꯔꯒ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯣꯏ ꯂꯣꯏꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯥ? ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯅꯣꯏꯕꯨ ꯀꯔꯤꯅꯣ ꯆꯤꯡꯉꯤꯁꯤꯕꯣ? ꯑꯩꯁꯦ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛꯇ꯫ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯝꯕꯅꯦꯕ, ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯐꯅꯕ ꯇꯧ, ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯅꯨ, ꯁꯦꯜꯗ ꯃꯤꯍꯧꯒꯅꯨ ꯍꯥꯏꯕꯗꯣ꯫ ꯑꯩꯅ ꯁꯦꯜ ꯃꯤꯍꯧꯔꯕꯒꯤ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯃꯗꯤꯀꯣ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯣꯏ, ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯦꯝꯈꯤꯕ ꯍꯤꯗꯥꯛꯇꯨꯗꯤ ꯁꯤꯔꯦ ꯀꯅꯥꯝ ꯇꯥꯗꯦ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯤꯗꯥꯛꯇꯨꯅ ꯀꯝꯗꯧꯈ꯭ꯔꯕ? ꯑꯁ! ꯊꯕꯥ ꯀꯩꯁꯨꯝꯁꯪꯗ ꯌꯧꯔꯤ꯫ ꯆꯥꯎꯕꯤ ꯂꯩꯔꯝꯕꯗꯨꯗ ꯏꯅꯥꯎ, ꯅꯪꯁꯨ? ꯍꯣꯏꯗꯦ, ꯏꯕꯥꯅꯤꯗꯤ ꯁꯤꯅ ꯃꯇꯤꯛ ꯆꯥꯏ, ꯂꯩꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯣ꯫ ꯊꯕꯥꯒ ꯆꯥꯎꯕꯤꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤ꯫ ꯑꯆꯧꯕ ꯃꯥꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯁꯤ ꯃꯥꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯉꯥꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕꯤ ꯆꯥꯎꯕꯤ ꯄꯣꯂꯣꯏꯗ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯋꯥꯅ ꯀꯩꯁꯨꯝꯁꯪꯗ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯅ